Iran amasung USA gi oina chathariba negotiation asi mai paklakpagi oiba mami ama urakpa amasung US President Donald Trump ki maiki gi mediator oiduna negotiation asi bu saruk yariba Islamic world gi country sing asida Israel bu recognize tawro haibagi oiba condition thamkibada ngairi ikhang khanghaudana amuk USA gi maiki gi peace talks chathana hauji asi Iran gi southern thangba sarukta leiba mafam kiyam de airstrike chathabagi oiba report ama lakle US Sencom gi maikidagi thadorkiba report adugi matungina ngarang haukiba megi tang kun manga gi oiben numit asida southern thangba Iran gi oina leiriba misal launch tongno damakta oina sem saduna thamliba military structure amasung misal puthokpa amasung drone sing manufacture tawbagi oiba factory aduga maru oina hauzik yamna kana sayetna riba Strait of Hormuz gi oina leiriba mafam asida sea mine singbasing fumnabagi damakta load tawduna leiriba Iran gi oiba Navy gi oiba jahaz sing da target tawduna chathakibani hauzik US military gi oina Central Asia gi oina leiriba region asibu control tongnabagi damakta leiriba Cencom hairiba unit asigi captain oiriba Tim Hawkins gi maikei gi fongdokpagi matungina Iran gi maikei gi makogi leiriba Navy gi jahaz sing asi sizinaduna Strait of Hormuz gi oina leiriba mafam sing asida mine sing fumnabagi damakta honarakpa masigumba khongthang kaya sing asi leibana maram oiduna Strait of Hormuz amasung masigi manaknakpada leiriba US land mission makogi oina leiriba military base sing asibu ngakthokchanabagi damakta self defense da preemptive strike oina makoina chathakiba attack ni haiba wafam asi fongdokli makoina chathakiba strike adu yamna concentrated oiba southern thangba Iran gi oiba target tawraba yamna precise oiba location kharada chathakiba strike ni makoigi self defense chathakiba strike ni maram aduna hauzik leiriba fibam asida thoidokpa atopa makoigi maikeidigi aggression amata so tawde haibasini Hꯧzik US amasung Iran gi oiba landfam asi loishinnabagidamakta ceasefire asi extend tawkhibada ngairibani extend tawkhibada natana Qatar hairiba mafam asida makha taba lakadoriba peace deal asigidamakti yamna kana negotiation chathabagi oiba phase amada leiribani masigumnaba matam asida US gi maikeidigi strike ama chatharakpa haibasi yamna chawbu hang amadi oiri adubu hauzik US gi oina leiriba lengaki maikeidigi di yamna positive oiba mong amakhakta ceasefire manung asida oijaba taragasu makoina chathakriba strike adu la threat kaya ama laktanabagidamakta chathakibani haiba wafam asi thamlaba matunga ceasefire asi kaidana makha tana adumak laikigani aduga anauba negotiation kaya ama chathaduna atuba matamda peace deal purakani haibagi oiba wafam asi thamli USA gi maikeidigi makoina chathakiba airstrike aduda miyoi kaya ama laikidabagi kaya ama aso apan nangkhragbagi haibagi oiba chapchaba confirmation gi oiba official statement amata thadoraktri adubu Iranian side tagidi hauji asi Iran gi oina leiriba state media amasung atoba media house kaya amagi maikeidigi cover tawnarakpagi matung inna US na chatharakiba strike aduda miyoi khara laikidre aduga kaya amana soe haibagi oiba report asidi phungdoknarakli Iranian side tagi thorakpa report kharagi matung inna hauzik Strait of Hormuz da deploy tawduna leiriba Islamic Revolutionary Guard Corps IRGC gi oiba Navy gi jahaz da leiriba team khara da US gi maikei gi chatharakiba airstrike aduna panbadagi makhoi gi oiba Navy gi lami khara leitre haibagi oiba wafam asi phongdokli aduga hauji Iran gi Larak Island hairiba mafam asida chathakiba US gi oiba strike aduna miyoi chapchana confirm oina leitre haibagi oiba wafam asi phongdokpasu leiri atopa location haiba taragadi US na chathakiba attack aduda Bandar Abbas khamduna leiba Iran gi oiba military vessel amada panbadagi madudasu yamna chawba damage ama laiki adudasu asok apan amasung asi anagi report leiramgani haibagi oiba wafam asi lei mata asida koina khangba yaba wafam ama haiba taragadi haujiksi Iran amasung US hairiba country asina songnariba landform asida atuba matamda peace deal ama sign tawba yabagi oiba yamna positive oiba lambi amada changsilibani maduna maram oiduna haujiksi ceasefire fawba extend tawrubani masigumlaba matam asida Iran amasung USA gi marakta khwaidigi yamna chawna yetnaba haujik fawda yanaba puraktaba wafam ama haiba taragadi Strait of Hormuz gi oiba wafam asini hauji US gi maikeidigi hairibana hanagumna Strait of Hormuz ya hangdou amasung freedom of navigation asi mafam asida lehellu haiba wafam asini adubu Iran gi maikeidigi di mafam khara da thadokpa taragasu khara amadi makoina aduma control tawduna leikini Strait of Hormuz asi Iran hairiba country asigi sovereign territory ni haiduna US na sakhangu haibagi oiba wafam si hauji Iran gi leiriba lengaki maru oiba luchingba kya amagi maikeidigi aduma phongdoktuna leiribani maram maduna hauji nakal ani makki marakta wari chanaba haurakpa asida mafam asigi oina leiriba chenaba asida sanariba wari asida amana amabu upper hand lainabagi damakta magi oiba military power show tawna manba muong kharasu adumak urakli haujiksi Iran gi maikeidigi US na phungdokpagi matung ina Strait of Hormuz da makoina phumduna thamba mine kya am lauthokani haiba wafam adu leiribani
ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯖꯍꯥꯖꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯣꯜ ꯁꯤꯁꯇꯦꯝ ꯑꯃ ꯏꯔꯥꯟꯗ ꯄꯩꯁꯥ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯈ꯭ꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯅꯒꯅꯤ ꯃꯐꯝ ꯈꯔꯗ ꯊꯥꯗꯣꯛꯄ ꯇꯥꯔꯒꯁꯨ ꯏꯔꯥꯟꯒ ꯅꯛꯅꯕ ꯃꯐꯝ ꯑꯌꯥꯝꯕꯗꯗꯤ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯅꯤꯌꯟ ꯚꯦꯁꯦꯜꯁꯤꯡ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯂꯩꯔꯤꯕ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯅꯦꯚꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯥꯏꯟꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯈꯔ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄ꯭ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯊꯝꯂꯤꯕ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯄꯤꯁ ꯗꯤꯜ ꯂꯥꯛꯀꯗꯧꯔꯦ ꯁꯤꯁꯐꯥꯌꯔ ꯂꯩꯖꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯨꯛꯅꯕꯁꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯁꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯇꯥꯛꯂꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯄ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ US ꯑꯃꯁꯨꯡ ꯏꯔꯥꯟ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯆꯠꯊꯔꯤꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯍꯟꯗꯛꯁꯨ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯒꯤ ꯃꯇꯝꯗ ꯏꯔꯥꯟꯒꯤ ꯂꯨꯆꯤꯡꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔꯕꯨ ꯍꯥꯠꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤꯅ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯤꯁ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯑꯁꯤ ꯂꯩꯇꯦ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯦꯕꯜꯗ ꯐꯝꯃꯤꯟꯅꯗꯨꯅ ꯄꯤꯁꯀꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯀꯌꯥ ꯑꯃ ꯏꯟꯅꯔꯒꯁꯨ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯡ ꯑꯗꯨꯕꯨ ꯏꯟꯗꯨꯅ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯑꯁꯤ ꯕꯤꯇ꯭ꯔꯦ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯁꯤꯁꯐꯥꯌꯔ ꯑꯦꯛꯁꯇꯦꯟ ꯇꯧꯈꯤꯕꯗ ꯉꯥꯏꯔꯤ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯒ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯗ ꯆꯠꯊꯔꯛꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯥꯗꯨꯅ ꯁꯤꯁꯐꯥꯌꯔ ꯑꯁꯤ ꯑꯦꯛꯁꯇꯦꯟ ꯇꯧꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯐꯝ ꯑꯁꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯔꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯄꯤꯁꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯥꯏꯗꯤꯡ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯃꯛꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯤ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯔꯛꯈꯤꯕ ꯑꯁꯤꯁꯨ ꯇꯁꯦꯡꯅꯃꯛ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ USA ꯄꯨꯟꯗꯨꯅ ꯍꯧꯕꯤꯅꯈꯤꯕ ꯂꯥꯟꯐꯝꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ USAꯅ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯏꯔꯥꯟꯒ ꯗꯥꯏꯔꯦꯛꯂꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯎꯖꯕꯅꯤ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅꯕꯨ इजराइल साउदुनबगीदमक्ꯇ होनबदा दिल असिदा इजराइल कानबा फंगौनबगीदमक्त होनबदा इजराइल हाइरिबा कंट्री असिबु रेकॉग्नाइज तौ हाइबगी ओइबा वाफम फावो ट्रम्प की माइकेदगी मेडिएटर ओइरिबा मुस्लिम कंट्रीसिंग असिदा फोंदोक्लिबसिनी हौजी इजराइल हाइरिबा कंट्री असिगी ओइना लाक्लिबा सिसफायर असिदबु ओइगेरा नत्रगना पीस एग्रीमेंट असिदबु ओइगेरा मखोइदा पेंदबा वाफम कया अमा लैरे हाइबसि चपचाब खुदमसिंगना हौजिसि लेप्पा लेतर उलक्ति मदुदि लेबनानगी ओइना लैरिबा मफमसिंग असिदा इजराइल की माइकेदगी यानकीबा सिसफायर अदु थुगाइदुना मतम खर काना अदुमक चथरक्लिबा स्ट्राइक असी ngarangdagidi aduki matik yamna kansinba southern thangba lebanon da khakdana tana eastern thangba lebanon da fawba ya strike kaya ama chatharakpagi oiba report sing lakli matang asida netanyahu gi maiki de kisu yamna clear oiba message ama hauzik leiriba US Iran gi oiba conflict asida so tawraklibani